Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okpaga loinana ikoknona kurumjari ngasi muk taminarasi Nongdambagi Nongdamkhol 10 suba tangka. Ngayaki matungda exam tariba center du yoruduna umtharai kajalna kamaina bu tawduino ngasi sibo ambina aidi isase pakhatpada yadremi malena aiga nungsigase nakna tahanbiramnadi phadoniko nungsina manungdo oina changlasira akhoisu check to holurase nungsina mamai leiduna change hek tawbaga tunglomdagi sana haidei exam gyan tana phajana iramo mai pakpa oyo wahido tabda nungsi phat yengthurai sana magi tungda leptuna lerambaduda ngai nungsi maithongda haraubagi mamisu tari mitluda pirangsu ihaurakli sana nungsigi matawduda themjinbirai changocho amata kaudana iba ngamba oyuko nungsi mathwai nungaitana yenglaga kumlai lakpagi thank you changlukhige hoi phajana taramuko nungsi hoisu changkre numito ahanba oibana english thoi aduna council gi misu exam hoba ngahak oibaga adumak lai maheroi singsu magi akhangba inari kanasu lawkongnade asumna subject mathang thoktuna exam du tangkai amade haujankre nungsiga sangasu pau phajana di paunade exam da kaigeni khanduna chemistry thokko numito halaklaga makoina tawramdaba mayamdo hainari kajalna aidi ngasai pakhat padane amata idre council na naibadane kalakase thak ni e khambra ambina akoi suniko mi ani ne ngasai tan thokhibudo akoi room dagi kap laudana ga torido amata tabide heba kajalna noi room dagi akoi room dani chensila ido ngaukhidana matung tawjaraga haibadaga se amata tabide red pen duna ne hekta chingki makogi matawde ubudane akoina kara haijarakpa khangjarakpudusu loina kaukre ambina khwaidagi hainadaba subject ka thoe phajjare he ngasidi kayambu phanglotoino khangde malena khangdreda khoila bakse karamna bu tawdoino exam matamdana krak laksini council wo union mayam wo makoi singdu ubudane hena pakhatnare hat khara sonba maheroi singdi nungsina adune Nomutadi school college satuna maheroi koina kari tawri ojasana karamna takpiri hainadi sin thungna chatlagane check tawbide aduga exam yorokpadana amasu mawong di loire mutoiba chindana lauri quality education kaina haidana exam numitudang checksalaga loina hairadra yaradra ba kajalna asengbagidi soirabanida akhogi education system se ado soire haiduna akhoina chumthoklobadi yaroina ambina ho aduna ne larik yam tamu harise aduga achogo mi oraga semdoknaba kajalna mathayam saiko torom liba maktuga pende yamna malena waliba subject khara sida hotnaraga lorise kashu hena khanjiluranu matam khara su haujin khre nusi hoigi council gi exam su lore exam loibagi numidang dudi mayam du kainarani khanduna party tawrami warden su thingdre ngasi di free thadokle aningba apamba tawjarasanu haiduna henbiga pombiga su wari sanari pombina horendi khara paisiduna cha hinjang su haudure henbina yaine aisu kalamline angang kaisu roibo oibanina farewell piboina adudi ngasi di khara naiboina tawrase ahoi ani noina lorose makoi su hairose hoi lao dudi ani do hongaduna nungsi oina leiriba domda lai pombina makoi gi mana kara naksilaga hairei ambe horendi khara paraga ngausiro aroibanina ambina karamba tawse haino che pombe maya khara kanbado adu oina torose hoi yai lobudi kanana lobidoiba akoi ani adum loroge dugiri noi thongmo thakpa lusilamo hoi adamana tawrase ani dusu yu loba chatkre ambina atai da pawdo amuk tammi ambina
Ngasidi akoi punna loinaba aroiba numitnina khara ngokkhaidorehe. Kajalna adugiro chehenbi hoi laamido. Mane lꯧbu chatkre nairani keno. Malena horen loina sallaga tatana bako phibam ama oini. Nungsina farak tanida noido chak chanabra haibu loina mukang khungchaini ko. Ambina chai gida chai rura khara ngahowdoni kaino amuhana punge phangni phanghoisu khangba nattine khoise. Malena ambi hoi power yam leiko. Kajalna khangni aisu horen de khar tawraki. Nungsidi sanda chak chanani haina nungthilda pau phongnabada haikre hayeng yum handoini haiduna sansu adumak yai kaisu hainadre. Pung kharagi matungda thongli thaklido loraduna mayamdu chak chaba thakpa hongnare. Khara chaba hongnaraba matungda ngasai hembi hoina lauruba yudu puthorai mayamdusu adumak thakle. Ngasidi warensu saidana ngangdana tawdre. Khara amana churup thakpa yaw lori phibam amani tawribado amasu loina ngauri tawre. Nungsi su namdana kharadi thakre mayamna yadabadagi. Kajalna asuk yamna khaba asuk yamna namthiba sinine nupa khaina hawe haidana puk noidri fawa thaklise. Nungsina yam khai sidia. Ambina thakchiluhe nupi man kidre thokna. Malena yamdi hanjulusi ko noibo limita toksida. Nungsidu khara thakpa hubadagi masado hainadabana oningba phaurakle. Mamanabi ataisu ngaure henbi hoisu fazana ngaure ngasidi. Nungsidi ngauri washroom da sangsinduna chakhiba kharado loina othokre. Masado waraduna roomda laklaga hiptuna lei aduga phone do lawthoktuna sanda message ama thai. Da ai ngasidi yang ware sase tumlage nang saungnu ko. Wahai sikak hairamlaga nungsidi dum tumthakre. Sangi message reply halappa phau ngaiba ngamlamde. Somda mamanabi mayamdudi ngauri kanna law khong tawdana henbi hoi pombi hoi ga punna hairi jagoi saba yaw dance nakpa yaw nungairi makhoi nungaiba yaba makai. Pombina makholgado fairi tawna harai. Hayengdagidi nakoi mayamsa loina kainarani kone aikhoi tang lehorani. Asi haraga peri kasu tawrai. Kajalna che akus marak adum lakaniye. Henbisu kapli harai. Nakoi mayam uba phanglroi khanbada yang wai. Ambina adumna tawgunu che henbi akhoi nungaitiye. Pombina noinadi yum chattorena harauramdoine. Malena che henbi che pombi hoi su nungaina layo anauba lakpa angangsingduga. Gyan mahi khara thajankhrabanina pendaba mayam nungaitaba mayam loina othoknarakle. Pukning nungsinaga kapnadana prem puknari. Hainaba yaba hainari langba yabasu langnari. Pele okle haiba kanda magi roomda changnari. Ambi hoi kajal hoina changlakpada nungsidi tumdana lerame. Magi phone dudi nakanda nganduna lerami. Ambina hairi changsinduna phone duda yengi. Sangi call lakpa orami miss call su fana yamna leramle. Yenglingai cheraktuda amukosu toksilai. Ambina thawa isa sadana phone do paikhatli aduga marol iphai na kumlai. Hello duda. Sansu khonjenduda adum khangle nungsi natte haiba. Kanano pairisibo nungsidi. Duda ai ambine nungsidi tumkhre. Oh kaidawre nangdia nakhon gado phairiduna. Ambi ikaina noklaga khumlai. Dada ngasidi khara ngare sawyade. Nungsisu ngasai okhibane waduna tumlamle madi. Ambina kaisu khandana hairakpa wahidu sangi mafamdadi achakpa maida gi haiba oina thokre. Sawbana masado phathaba ngamdre. Asawbuduna hemankhibana san masado thak ninglai. Wa phokchumna ngangba ngamdre adubu midudadi sawruba yadabanina phatharaga sor sangna hontoklaga harai. Sana
ꯃꯥꯝꯇ ꯍꯧꯗꯣꯔꯛꯀꯦꯔꯥ? ꯑꯝꯕꯤꯗꯤ ꯁꯥꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯁꯤꯕꯨ ꯍꯧꯗꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯑꯝꯕꯤꯅ ꯅꯨꯡꯁꯤ ꯇꯥꯕ꯭ꯔꯣ? ꯁꯦ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯁꯦ ꯇꯥꯕ꯭ꯔꯣ ꯃꯤ? ꯅꯨꯡꯁꯤ ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯑꯝꯕꯤꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ? ꯑꯝꯕꯤꯅ ꯁꯦ ꯗꯥꯁꯥꯟꯒꯤ ꯐꯣꯟꯅꯦ ꯅꯪ ꯄꯥꯏꯔꯛꯑꯣꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯅꯨꯡꯁꯤꯗ ꯄꯤꯔꯝꯂꯒ ꯑꯝꯕꯤꯁꯨ ꯋꯥꯔꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯐꯣꯟꯗꯨ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯂꯒ ꯈꯨꯝꯂꯛꯏ, ꯇꯥꯕ꯭ꯔꯣꯗ? ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ? ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊ ꯂꯩꯔꯝꯃꯦ꯫ ꯇꯨꯝꯗ꯭ꯔꯤ? ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯨꯏ? ꯑꯩꯕꯨ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯅꯆꯤꯟꯗꯨ ꯊꯤꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯍꯥꯏꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦꯃꯤ꯫ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ ꯊꯛꯇꯕ꯭ꯔꯥ ꯉꯁꯤ? ꯅꯨꯡꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ, ꯏꯑꯥ ꯂꯠꯂꯤ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯃꯌꯥꯝꯅ ꯌꯥꯗꯕꯗꯒꯤ ꯈꯔꯗꯤ ꯊꯛꯑꯦ, ꯑꯗꯣ ꯑꯩ ꯉꯝꯗꯕꯗꯒꯤ ꯂꯣꯏꯅ ꯑꯣꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯟ ꯉꯁꯥꯏꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯕ ꯑꯁꯥꯎꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯊꯃꯣꯏꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯆꯥꯛꯄ ꯃꯌꯥꯝꯗꯣ ꯂꯦꯟ ꯍꯩꯊꯕꯒꯨꯝ ꯍꯩꯊꯔꯛꯏ꯫ ꯁꯥꯟꯅ ꯍꯦ ꯇꯧꯉꯝꯕꯤ, ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯍꯥ? ꯅꯪ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯩꯉꯣꯟꯗ? ꯅꯨꯄꯤꯅ ꯌꯨ ꯊꯛꯄꯁꯦ ꯌꯥꯝꯅ ꯂꯦꯝꯕ꯭ꯔꯣ? ꯆꯠꯅꯕꯤꯔꯥ? ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯠꯅꯕꯤ ꯉꯥꯛꯂꯤꯔꯣ? ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯒꯤ ꯐꯖꯕꯝ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯏꯌꯥꯗ ꯌꯥꯕꯣꯏꯅ ꯎꯔꯣꯏꯗ꯭ꯔꯣ? ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯈꯟꯊꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯈꯥꯡꯉꯤ꯫ ꯐꯣꯟꯗꯨ ꯅꯥꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯄꯥꯏ꯫ ꯁꯥꯟꯁꯨ ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯁꯩꯔꯦꯡ ꯊꯤꯕꯒꯨꯝ ꯊꯤꯗꯔꯛꯏ꯫ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ, ꯑꯁꯨꯛ ꯊꯥꯖꯕ ꯅꯪꯅꯅꯤꯀꯣ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯦ? ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯒ ꯅꯪꯒꯤ ꯀꯔꯤꯅꯣ ꯇꯣꯡꯖꯔꯤꯁꯦ? ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯋꯥꯔꯤꯕ, ꯅꯪꯒꯤꯗꯃꯛ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯎꯗꯦ, ꯈꯪꯗꯦ ꯅꯠꯇ꯭ꯔꯥ? ꯄꯨꯜꯂꯨ, ꯂꯥꯡꯉꯨ, ꯌꯥꯏꯌꯦ, ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯁꯦ? ꯌꯨꯝꯗ ꯂꯩꯇꯦ, ꯏꯃꯥ ꯏꯄꯥ ꯎꯗꯦ, ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯦ, ꯁꯤꯅꯤꯅꯦ ꯅꯈꯣꯏꯅ ꯈꯜꯂꯤꯁꯦ? ꯗꯗꯥ ꯌꯥꯔꯦꯕ, ꯑꯩ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏꯕ, ꯑꯩ ꯂꯥꯟꯈ꯭ꯔꯦꯕ꯫ ꯀꯔꯤꯒꯤ ꯌꯥꯕ? ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯆꯥꯛꯂꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯐꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯂꯥꯜꯂꯦ ꯍꯥꯏꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯑꯩ꯫ ꯁꯥꯟꯁꯨ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯞꯂꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯋꯥꯔꯤꯕ, ꯑꯩꯅ ꯀꯞꯂꯤꯕ, ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯅꯪꯁꯨ ꯆꯞ ꯆꯥꯕ ꯆꯩꯅꯥꯁꯦ ꯐꯪꯂꯛꯈꯤꯅꯤ꯫ ꯗꯗꯥ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ꯫ ꯌꯥꯔꯦ, ꯑꯩ ꯊꯝꯃꯒꯦ, ꯇꯨꯝꯃꯨ꯫ ꯁꯥꯟ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯈꯤ꯫ ꯅꯨꯡꯁꯤꯁꯨ ꯍꯟꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯁꯥꯟꯗꯤ ꯄꯥꯏꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯇꯧꯔꯛꯏ ꯅꯨꯡꯁꯤꯁꯨ꯫ ꯀꯣꯟꯅꯊꯪꯗ ꯁꯥꯟꯁꯨ ꯆꯥꯡꯃꯜꯂꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯂꯪꯈꯤ꯫ ꯐꯣꯟꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ꯫ ꯅꯨꯡꯁꯤꯅ ꯀꯣꯜ ꯇꯧꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯡꯁꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ, ꯀꯔꯤ ꯅꯨꯡꯒꯤ ꯇꯧꯖꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯦ꯫ ꯇꯨꯝꯊꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯗꯤꯂꯤꯚꯔ ꯇꯧꯗꯦ꯫ ꯁꯥꯟꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯒꯤ ꯑꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯍꯤꯡꯗꯣ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯒ ꯁꯥꯟꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯁꯥꯟꯁꯨ ꯅꯨꯡꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯅꯤ꯫ ꯀꯥꯖꯜꯅ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯣꯗꯅ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯤꯗꯨꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯅꯨꯡꯁꯤꯅ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏꯗ, ꯌꯨꯝꯗꯒ ꯍꯟꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯝꯕꯤꯅ ꯂꯛꯅꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯆꯦꯍꯦꯟꯕꯤ ꯎꯔꯔꯣꯏ ꯈꯟꯕꯒꯤ ꯍꯟꯅꯤꯡꯂꯛꯇ꯭ꯔꯤꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯁꯤꯔꯣ? ꯑꯁ ꯅꯣꯏ ꯐꯥꯒꯤꯗꯣ ꯑꯝꯇ ꯉꯥꯏꯈꯣꯕ, ꯑꯩ ꯀꯩꯁꯨ ꯆꯪꯗꯦ꯫ ꯃꯥꯂꯦꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣꯗꯅ? ꯅꯨꯡꯁꯤꯅ ꯉꯔꯥꯡ ꯑꯃꯗꯣ ꯃꯩ ꯍꯧꯕꯈꯩ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯦ꯫ ꯀꯥꯖꯜꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩ ꯌꯨ ꯊꯛꯑꯦ ꯈꯪꯕꯗꯒꯤ ꯃꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟ ꯆꯠꯇꯦ꯫ ꯉꯔꯥꯡ ꯁꯥꯎꯔꯒ ꯐꯣꯟ ꯀꯛꯈꯤꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ꯫
Malena Madi kamaina khangino Nungsina Khangde aina phone paibaga ngange e aisu asumbudo adum haikre Kajalna ngarang ambina ngawro changa phone da wari sanabadane khangbo sojin orangani Ambina aibu kari kari haikibano ga kawrida ngarang gi phibam duda gyan ga tajaruba kai Nungsina sum sauro ga lerini haidana pau pharoktradi aidi kamaina tawdoino Kajalna sawo pharaga pharokjani kaino kharasu saunodone nungsiba manaba Malena Farese losinaro lawba laknarani Parents singsu laktuna macha singbu mayum da punaba haiduna ngainarami Nungsina nakoi paw adum phaunasiko Ambina phaunase college punba yaradi akoi adum punsiko Kajalna Pundoini kaino amuk rentara hostel dara pulak leidoini Malena yum hanakibadagidi loina kaungkidoini Nungsina noida kaugano aidi kauroi Kajalna is nangnabo hero ga wari sanabu honabada akoibu ningsingbaga sangadro nangbo Kajal ki wahai duda nungsi wakaldo khara nungaijade sanbu ningsinglai Nungsina paubu phaubirakadra khangdreda tawrise Malena adum phaujarakjani kaino wakaldo piksangano Kajalna Nomatang pau phaunadabada adumaina tawrido punsigi oina kainaradi nangdi kamai tawduba Ambina Yare nang masu amu hajiluranu chatlamdai sida kapla adi nang muthemgiro Nungsina Farese adudi kumlase noisu fajana chatlo yum hek yobaga hairo aisu hairake Magi pochei singdu makhada thangtaraga kumthanarai henbi hoi pombi hoi su pot thangatpado yaurai Makhada ngaiduna leiriba mapa mama singdusu changchilaktuna pochei singdu garida hapchili Zatlamdai mikuptuda henbina nungsigi manakta changlaktuna hairei Nungsi fajana chatluko Hoi che henbi Marakta pau pharake noiramdasu koirake noma Hoi yaye lao Nangi hanagi number do adum paiba natro pai adu che henbi ai chatlage baba hoi su ngaiduna leire kona fajana pau phaunarasiko hoi chalo Nungsi hoi su gari du thauba horakle gari manungda nungsi amadi mama mapa punna wari tawri Jitena exam bu kam dawkhige nungaibra nei jabo Baba adum fajana tawki ado maths khar nungai khidie adum pass tarogadaba natro tawbudi tawninda baba mark to yang wangna phanglaroidrana khanbagi wani Sakina is mark to wangladi phanida Jitena khara wanglabadi tamningbudu suningbu thungdoribani Wari tawna lakpana khangoude yumyokibasu gari da sumangda khamduna pochei singdo thangtaraga mama sake amadi nungsigana imungda thangjilai thangjinba loraga nungsi magi kada karai aduga magi phone da lokthokduna sangi call message lakpra haiduna yengi adubu lairamde nungaitena ngahak phamlaga nungsi mapi hongnaba tawkhre Lensu sangi mayumda laklami binisu lei ising saiduna thongal mayada lerami Lena Ima lei ising sairiro Haima isa laklibro hakchang sajen oina sum taramlibanida ado ima sanbu leikibro leikibane magi kada leramgani changluro Hoi ima adude amtu changlukhige Len sangi room tamna lai sansu hapu chubu makai hiptuna lerami magi masakto ubada Lena laknarai kaino bungo macha saktudi yengbada yengonda tumluba male haiba nasamna nagadu ifa faradina nathau leite migi yumda laga khanaba horuse kaigino kusine lakningbu matamda lakani haningbu matamda hangani nang nathauro nang ko appai po amane thomjilagan chatlo saida matha sabane ngasi nangonda loina hek tainerakani ko is hoine tainabiro se jagoi dum sajilakani ngasidi
ꯂꯥꯡꯒꯅꯨ ꯍꯥꯏꯕꯅꯤ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯇꯨꯝꯍꯧꯗꯦꯀꯣ ꯑꯦ ꯀꯅꯥꯅ ꯊꯤꯡꯒꯦ ꯇꯨꯝꯒꯅꯨ ꯀꯥꯏꯅ ꯉꯥꯏꯈꯣ ꯅꯪꯒꯤ ꯐꯣꯟ ꯆꯠꯇꯦ ꯀꯩꯗꯧꯔꯦ ꯐꯣꯟꯒꯗꯣ ꯀꯥꯆꯤꯟꯗ ꯆꯥꯏꯔꯒ ꯇꯥꯔꯤꯗꯨ ꯑꯦ ꯀꯩꯗꯧꯔꯤꯕ ꯁꯤꯗꯤ ꯌꯥꯝꯅ ꯀꯟꯈꯤꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯑꯗꯨꯁꯨ ꯐꯣꯟꯗ ꯅꯠꯇꯦ ꯃꯤꯁꯨ ꯆꯥꯏꯔꯛꯇꯣꯏꯅꯦ ꯑꯩꯅ ꯌꯦꯡꯉꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯁꯦ ꯁꯥꯎꯅꯩꯔꯣ ꯅꯨꯡꯁꯤꯒ ꯃꯥꯅ ꯁꯥꯎꯕ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯕꯅꯦ ꯑꯣ ꯉꯥꯎꯔꯦꯅꯦ ꯁꯤꯗꯤ ꯗꯣꯛꯇꯔ ꯂꯦꯅꯤꯟ ꯃꯊꯧ ꯇꯥꯔꯦ ꯌꯥꯝ ꯂꯥꯎ ꯈꯣꯡꯒꯅꯨ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯪ ꯁꯤꯗ ꯑꯣ ꯅꯣꯠꯁ ꯈꯔ ꯁꯦꯝꯃꯤꯟꯅꯁꯦꯅ ꯂꯥꯛꯄꯅꯤ ꯁꯛ ꯅꯣꯠ ꯁꯦꯝꯕꯒ ꯂꯥꯏꯔꯤ ꯑꯩꯒꯤ ꯐꯣꯟ ꯑꯝꯇ ꯍꯥꯟꯅ ꯂꯩꯔꯨꯁꯦ ꯂꯩꯔꯝꯃꯣ ꯑꯩ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯂꯩꯗꯣꯏꯅꯣ ꯊꯨꯒꯥꯏꯔꯒ ꯄꯥꯏꯔꯨꯅꯨ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯊꯝꯖꯤꯜꯂꯛꯀꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯟ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯀꯨꯏꯗꯦ ꯃꯤꯅꯤꯠ ꯐꯥꯗꯦ ꯊꯣꯛꯂꯛꯂꯒ ꯃꯐꯤ ꯍꯣꯡꯉꯤ ꯑꯗꯨꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯋꯥꯂꯦꯠꯀ ꯕꯥꯏꯠꯀꯒꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯁꯥꯅ ꯂꯥꯛꯑꯣ ꯆꯠꯁꯦ ꯂꯦꯅ ꯌꯥꯗꯦꯕꯁꯦ ꯍꯦꯛꯇ ꯎꯊꯣꯔꯛꯑꯦꯕ ꯁꯦꯜ ꯄꯥꯏꯕ ꯀꯥꯏꯁꯦ ꯊꯨꯒꯥꯏꯈꯤꯕꯒꯤ ꯑꯃ ꯍꯦꯛꯇ ꯂꯩꯗꯣꯏꯅꯦꯕ ꯆꯥꯛꯆꯩ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯁꯤꯜꯂꯛꯑꯦ ꯅꯪ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯄꯕꯠ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯥꯏꯠꯇꯣ ꯊꯧꯔꯒ ꯕꯖꯥꯔ ꯇꯝꯅ ꯍꯥꯏꯒꯠꯂꯛꯂꯒ ꯐꯣꯟ ꯑꯅꯧꯕ ꯑꯃꯃꯨꯛ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯤꯝꯗꯣ ꯍꯥꯞꯆꯤꯜꯂꯤ ꯁꯦꯝꯒꯗꯕ ꯁꯦꯠꯇꯤꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗꯨꯗ ꯅꯨꯡꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯐꯣꯟꯗꯣ ꯆꯠꯄꯒ ꯋꯦꯇꯤꯡ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯁꯥꯟ ꯐꯣꯟꯗꯣ ꯀꯛꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯅꯨꯡꯁꯤꯁꯨ ꯁꯥꯟꯒꯤ ꯋꯦꯇꯤꯡ ꯆꯪꯂꯛꯄꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯩ ꯅꯨꯡꯁꯤꯅ ꯆꯦ ꯍꯦꯟꯕꯤ ꯑꯩ ꯊꯝꯃꯒꯦ ꯏꯃꯥꯅ ꯀꯧꯔꯦ ꯃꯈꯥꯗ ꯍꯦꯟꯕꯤꯅ ꯍꯣꯏ ꯐꯖꯅ ꯂꯩꯌꯣ ꯅꯣꯏꯔꯣꯝꯗ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯂꯥꯛꯑꯣ ꯊꯝꯃꯒꯦꯀꯣ ꯅꯨꯡꯁꯤ ꯐꯣꯟꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯀꯛꯇꯨꯅ ꯁꯥꯟꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗꯨ ꯋꯥꯖꯔꯝꯕꯅꯤ ꯉꯔꯥꯡ ꯁꯥꯎꯅꯈꯤꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯨꯗ ꯉꯥꯏꯍꯥꯛ ꯔꯤꯡ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯥꯟꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ ꯅꯨꯡꯁꯤ ꯇꯞꯅ ꯍꯜꯂꯣ ꯁꯥꯟꯗꯤ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯋꯦꯇꯤꯡ ꯂꯩꯔꯤꯗꯣ ꯅꯨꯡꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯀꯔꯤꯝꯇ ꯈꯟꯗꯅ ꯈꯨꯝꯂꯛꯏ ꯆꯦ ꯍꯦꯟꯕꯤꯅꯦ ꯑꯣ ꯐꯔꯦ ꯁꯥꯟꯅꯔꯣ ꯊꯝꯂꯒꯦ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯕꯒ ꯅꯪꯗꯦ ꯐꯣꯟꯗꯣ ꯐꯠ ꯍꯦꯛꯇ ꯀꯛꯈꯤ ꯅꯨꯡꯁꯤꯁꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯥꯟꯗꯤ ꯀꯛꯊꯠꯂꯛꯏ ꯍꯟꯖꯤꯟ ꯇꯧꯔꯛꯂꯁꯨ ꯄꯥꯏꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯟꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯦꯟꯅ ꯉꯥꯡꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯌꯥꯝꯅ ꯐꯥꯎꯕ ꯁꯥꯕꯒꯤ ꯋꯥꯔꯕ ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯃꯤꯗꯨꯅ ꯀꯣꯜ ꯍꯟꯖꯤꯟ ꯇꯧꯔꯛꯂꯤꯗꯣ ꯄꯥꯏꯕꯤꯗꯕꯒ ꯇꯧꯗꯅ ꯌꯥꯝ ꯁꯦꯂꯤꯕ꯭ꯔꯤꯇꯤꯔꯕ ꯁꯣꯝꯁꯦ ꯇꯣꯝꯕꯣꯏꯒꯤ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯁꯥꯕꯤꯔꯣꯅ ꯄꯥꯏꯗꯕ ꯏꯕꯣ ꯅꯪ ꯑꯃꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅꯁꯨꯅꯦ ꯑꯗꯨꯝ ꯂꯥꯞꯅꯔꯛꯄ ꯇꯥꯕꯅꯤ ꯑꯁ ꯌꯥꯔꯦ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯂꯦꯞꯄꯁꯦ ꯅꯪꯒꯤ ꯅꯣꯠ ꯁꯦꯝꯅꯤ ꯍꯥꯏꯕꯗꯣ ꯁꯦꯝꯂꯁꯤꯔꯣ ꯅꯨꯡꯁꯤꯒ ꯁꯥꯟꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯝꯅ ꯍꯟꯊꯔꯦ ꯃꯥꯅ ꯇꯧꯔꯕꯁꯨ ꯁꯥꯟꯅ ꯄꯥꯏꯔꯛꯇꯕ ꯋꯥꯔꯤ ꯁꯥꯔꯕꯁꯨ ꯐꯖꯅ ꯁꯥꯕꯤꯗꯕ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯅꯤꯗꯨꯒꯤ ꯊꯃꯣꯏꯗꯤ ꯑꯃꯠꯇ ꯑꯣꯏꯔꯤ ꯍꯣꯡꯗ꯭ꯔꯤ ꯁꯨꯞꯅꯒꯤ ꯊꯧꯗꯣꯛ ꯈꯔꯅ ꯄꯦꯟꯗꯕ ꯋꯥꯔꯧꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯛꯀꯤꯅꯤ ꯅꯣꯡꯃ ꯅꯨꯄꯤ ꯃꯔꯤꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯀꯟꯐꯔꯦꯟꯁ ꯄꯤꯅꯔꯒ ꯑꯝꯕꯤꯅ ꯌꯥꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯍꯟꯇꯛ ꯃꯇꯥꯡꯁꯤꯗ ꯆꯥꯕꯒ ꯇꯨꯝꯕꯒ ꯑꯣꯛꯄꯤ ꯃꯆꯥ ꯅꯣꯏ ꯂꯥꯎꯕꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯐꯤꯒꯔꯁꯦ ꯃꯥꯂꯦꯅ ꯆꯥꯔꯤꯕ ꯈꯨꯆꯥꯗꯨꯗ ꯅꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯧꯅ ꯋꯥꯛꯀꯤꯡꯁꯨ ꯆꯠꯂꯝꯂꯣꯏ ꯅꯪꯗꯤ ꯅꯝꯊꯤꯒ ꯍꯦꯛ ꯇꯨꯝ ꯂꯩꯔꯝꯒꯅꯤ ꯀꯥꯖꯜꯅ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯩ ꯇꯥꯔꯦ ꯍꯥꯏꯁꯤꯅꯤ ꯑꯝꯕꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯪꯅ ꯑꯣ ꯀ꯭ꯔꯁꯇꯣ ꯍꯟꯗꯛ ꯃꯔꯛꯇꯤꯅꯦ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯁ ꯀꯕꯛ ꯊꯥꯅꯔꯤꯌꯦ ꯃꯥꯂꯦꯅ ꯑꯩꯅ ꯈꯜꯂꯦꯕ ꯍꯟꯗꯛꯇꯤ ꯅꯨꯄꯤꯁꯦ ꯏꯔꯥꯡ ꯑꯃ ꯇꯧꯋꯦꯅ ꯑꯣꯟꯂꯥꯏꯟꯒꯁꯤꯅꯅꯦ ꯇꯣꯏꯅ ꯂꯩꯔꯤꯕ ꯀꯥꯖꯜꯅ ꯈꯔ ꯂꯩꯇꯕ ꯌꯥꯗꯕꯩꯅꯤꯅꯦ ꯅꯣꯏꯕꯣ ꯑꯝꯕꯤꯅ ꯀꯩꯗꯧꯔꯦ ꯅꯨꯡꯁꯤ ꯅꯪꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯁꯤꯅ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯣ ꯅꯪꯕꯣ ꯅꯨꯡꯁꯤꯅ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯩꯗꯣ ꯇꯥꯔꯤꯅꯦ ꯑꯩꯁꯨ ꯀꯥꯖꯜꯅ ꯇꯥꯕ ꯈꯛꯇꯪ ꯑꯣꯏꯕꯅꯗꯤ ꯌꯥꯔꯣꯏꯌꯦ ꯋꯥꯁꯨ ꯉꯥꯡꯗꯧꯅꯦ ꯃꯥꯂꯦꯅ ꯌꯥꯝꯅ ꯃꯨꯠ ꯗꯥꯎꯟ ꯇꯧꯅ ꯎꯏꯗ
ꯏ ꯄꯥꯎ ꯏꯐ ꯐꯒꯠꯇ꯭ꯔꯕꯣ ꯅꯪꯗꯤ? ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯦ. ꯑꯝꯕꯤꯅ ꯀꯩꯅꯣ ꯗꯥꯁꯥꯟꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ? ꯅꯨꯡꯁꯤꯅ ꯐꯥꯎꯅꯗꯦ ꯍꯥꯏꯗꯨꯅꯦ ꯃꯤ ꯑꯩꯉꯣꯟꯗ ꯀꯟꯅ ꯋꯥꯔꯧꯔꯤ. ꯀꯥꯖꯜꯅ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯈꯠꯅꯗꯅ ꯁꯥꯎꯅꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯒ. ꯅꯨꯡꯁꯤꯅ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯑꯗꯨꯝ ꯉꯥꯡꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ. ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯆꯦ ꯍꯦꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯒꯤ ꯋꯦꯇꯤꯡ ꯆꯪꯂꯛꯑꯦ. ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯋꯥꯔꯧꯈ꯭ꯔꯦ. ꯑꯝꯕꯤꯅ ꯃꯗꯨꯒꯤ ꯍꯦꯟꯕꯤꯗꯨꯁꯨ ꯅꯉꯣꯟꯗ ꯌꯦꯠꯂꯤꯔꯥ? ꯑꯩꯈꯣꯏꯗꯨꯁꯨꯅꯦ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯨꯝ. ꯑꯩꯅ ꯈꯔ ꯄꯥꯏꯗ ꯇꯧꯔꯒ ꯊꯝꯂꯤꯅꯦ. ꯃꯥꯂꯦꯅ ꯎꯁ ꯐꯔꯛ ꯇꯥꯏꯍꯦ. ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯆꯌꯦꯠꯅꯔꯒ ꯂꯩꯗꯣꯏꯔꯣ ꯃꯣꯏꯗꯨꯕꯣ? ꯀꯥꯖꯜꯅ ꯀꯩꯗꯧ ꯂꯩꯗꯣꯏꯅꯣ? ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯍꯩꯔꯒ ꯂꯣꯏꯔꯦ. ꯀꯥꯟꯗꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏ ꯃꯈꯥꯁꯦ ꯀꯔꯤ ꯇꯝꯗꯣꯏꯅꯣ ꯍꯥꯏꯅꯔꯛꯑꯣ. ꯑꯝꯕꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯝꯊꯗꯣꯏ ꯃꯥꯜꯂꯦ. ꯃꯥꯂꯦꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯝꯊꯅꯤ. ꯀꯥꯖꯜꯅ ꯅꯨꯡꯁꯤ ꯅꯪꯗꯤ? ꯈꯪꯗ꯭ꯔꯤꯗ ꯑꯩꯗꯤ. ꯑꯗꯨꯒꯤ ꯋꯥꯔꯤꯒ ꯇꯧꯗ꯭ꯔꯤ. ꯀꯥꯖꯜꯅ ꯍꯪꯅꯔꯣ. ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯈꯥ ꯇꯝꯊꯅꯔꯗꯤ ꯑꯩꯁꯨ ꯇꯝꯗꯣꯏꯅꯦ. ꯃꯥꯂꯦꯅ ꯇꯝꯕ ꯂꯥꯏꯔꯤ. ꯄꯥꯁ ꯑꯝꯇ ꯇꯧꯔꯛꯈꯤꯁꯅꯨ. ꯑꯝꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯝꯊꯅꯔꯁꯦ. ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯋꯥꯊꯤ ꯇꯧꯔꯛꯂꯤꯁꯦ. ꯃꯥꯂꯦ, ꯀꯥꯖꯜ, ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯣꯏ ꯇꯝꯃꯁꯦ. ꯁꯣꯝꯗꯁꯨ ꯄꯣꯝꯕꯤꯒ ꯍꯦꯟꯕꯤꯒ ꯅꯨꯡꯁꯤ ꯍꯣꯏꯔꯣꯝꯗ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯇꯧꯅꯔꯤ. ꯍꯦꯟꯕꯤꯅ ꯑꯝꯇ ꯆꯠꯂꯨꯁꯤꯗ ꯅꯪꯕꯣ. ꯄꯣꯝꯕꯤꯅ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ꯭ꯔꯣ ꯃꯇꯝ ꯈꯔ ꯎꯗꯕꯗ? ꯅꯪꯒꯤꯗꯣ ꯈꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯛꯅꯔꯤꯅꯦꯕ ꯀꯣ? ꯃꯌꯨꯝꯕꯨ ꯐꯖꯅ ꯈꯪꯂꯕ꯭ꯔꯣ ꯅꯪꯅ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯗꯣ? ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯤꯁꯤꯗꯤ. ꯍꯪꯉꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯪꯅ ꯂꯝꯕꯤꯒꯤ ꯋꯥꯔꯤꯗꯨꯕꯨ. ꯍꯣꯏꯅꯦ. ꯑꯗꯨꯗꯤ ꯃꯁꯥꯗ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯍꯟꯕꯅ ꯐꯩꯗꯅ. ꯍꯣꯏ, ꯑꯩ ꯃꯊꯪ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯔꯒꯦ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯦꯟꯕꯤꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯦ. ꯅꯨꯡꯁꯤꯁꯨ ꯃꯁꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ. ꯍꯣꯏ ꯑꯗꯨꯝ ꯈꯨꯝꯂꯦ. ꯍꯦꯟꯕꯤ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯅꯨꯡꯁꯤꯁꯨ. ꯅꯨꯡꯁꯤꯅ ꯏꯃꯥ, ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯕ ꯏꯆꯦ ꯈꯔ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯍꯥꯏꯌꯦ. ꯁꯈꯤꯅ ꯅꯣꯏꯅ ꯇꯨꯏꯁꯟ ꯆꯠꯄꯗ ꯊꯤꯟꯕꯤ ꯍꯥꯏꯕꯁꯤꯡꯗꯨꯔꯣ? ꯅꯣꯏ ꯋꯥꯔꯗꯦꯟꯅ ꯅꯄꯥꯗ ꯅꯣꯡꯃ ꯇꯝꯂꯛꯑꯦ ꯍꯥꯏꯕꯅꯤꯅꯦ. ꯍꯣꯏ ꯃꯥꯅꯦ ꯏꯃꯥ. ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯀꯩꯅꯣ. ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯍꯥꯏꯀꯣ. ꯅꯨꯡꯁꯤꯗꯤ ꯆꯝꯅ ꯍꯥꯏꯖꯔꯨꯕꯅꯤ. ꯃꯃꯥꯅ ꯆꯥꯛꯀ ꯆꯥꯕꯒꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ. ꯄꯥꯎꯗꯣ ꯇꯝꯗ ꯌꯥꯗꯕꯗꯒꯤ ꯍꯦꯟꯕꯤ ꯍꯣꯏꯗꯁꯨ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯤ. ꯁꯣꯝꯗ ꯍꯦꯟꯕꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯄꯥꯎꯗꯣ ꯇꯥꯕꯗ. ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ. ꯍꯦꯟꯕꯤ ꯍꯣꯏ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯦ ꯆꯥꯛ ꯌꯥꯎꯕꯅꯤꯅ. ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯨꯡꯁꯤꯗ ꯃꯈꯣꯏꯔꯣꯝꯒꯤ ꯄꯥꯔꯀꯤꯡ ꯍꯪꯗꯨꯅ ꯒꯥꯔꯤ ꯇꯣꯡꯂꯛꯏ. ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ. ꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯁꯈꯤꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯁꯤꯡ ꯌꯧꯔꯛꯂꯦꯗꯅ. ꯂꯥꯛꯑꯣ. ꯀꯥꯔꯛꯑꯣ. ꯖꯤꯇꯦꯅ ꯃꯈꯣꯏꯁꯤꯔ ꯃꯃꯥ? ꯅꯆꯥꯅꯨꯄꯤꯒꯤ ꯃꯆꯦ ꯈꯔ ꯂꯥꯛꯀꯅꯤ. ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯣ? ꯍꯣꯏ ꯃꯥꯅꯦ. ꯃꯈꯣꯏꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ. ꯖꯤꯇꯦꯅ ꯀꯥꯈꯠꯂꯣ. ꯈꯣꯡꯎꯞꯀꯗꯣ ꯌꯥꯎꯖꯁꯅꯨ. ꯑꯗꯨꯝ ꯆꯪꯂꯛꯎ. ꯁꯈꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯏꯆꯥ ꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯅꯆꯦ ꯍꯣꯏ ꯂꯥꯛꯂꯤꯅꯦ. ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ. ꯅꯨꯡꯁꯤꯁꯨ ꯃꯃꯥꯅ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯅꯨꯡꯁꯤꯅ ꯆꯦ ꯍꯦꯟꯕꯤ, ꯆꯦ ꯄꯣꯝꯕꯤꯁꯨ ꯌꯥꯎꯔꯤ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯆꯪꯁꯦ. ꯁꯈꯤꯅ ꯆꯪꯉꯣ. ꯏꯃꯥꯅꯦ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦꯀꯣ. ꯅꯨꯡꯁꯤꯒꯤ ꯀꯥꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯥꯃꯤꯟꯅꯔꯛꯏ. ꯄꯣꯝꯕꯤꯅ ꯅꯨꯡꯁꯤ, ꯅꯣꯏ ꯌꯨꯝꯁꯤꯗꯤ ꯐꯖꯩꯍꯦ. ꯌꯥꯝ ꯂꯨ ꯅꯥꯟꯅꯁꯨ ꯂꯩ ꯍꯥꯏꯕ. ꯄꯣꯠꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅꯁꯨ ꯊꯝꯃꯤ. ꯅꯨꯡꯁꯤ ꯃꯣꯃꯣꯟꯇꯃꯛ ꯇꯧꯏ ꯈꯨꯝꯗꯦ. ꯄꯣꯝꯕꯤꯅ ꯅꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯪ ꯅꯊꯟꯇꯔꯣ? ꯅꯠꯇꯦꯗ, ꯏꯕꯨꯡ 3 ꯂꯩꯔꯤꯌꯦ. ꯍꯦꯟꯕꯤꯅ ꯃꯈꯣꯏꯗꯣ ꯑꯝꯇ ꯎꯗꯦꯅ. 2 ꯑꯃꯗꯤ ꯌꯨꯝꯗ ꯂꯩꯇꯤꯌꯦ. ꯇꯌꯥꯏ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ.
ꯄꯣꯝꯕꯤꯅ ꯑꯣ ꯌꯥꯝ ꯏꯪꯅ ꯂꯩ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯅꯨꯡꯁꯤꯅ ꯈꯔꯗꯤ ꯆꯤꯛꯑꯦ ꯑꯗꯨꯝ ꯍꯦꯟꯕꯤꯅ ꯅꯣꯏ ꯏꯌꯥꯝꯕꯁꯤꯡꯗꯨꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯇꯥꯃꯣꯆꯧꯗꯤ ꯗꯦꯜꯂꯤꯗ ꯀꯣꯆꯤꯡ ꯇꯧꯔꯒ ꯂꯩꯕꯅꯦ ꯑꯗꯨꯒ ꯇꯌꯥꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯈꯔ ꯁꯥꯟꯅꯕ ꯆꯠꯂꯒ ꯇꯥꯇꯣꯟꯅ ꯏꯝꯐꯥꯜꯗ ꯂꯩꯌꯦ BSc ꯇꯧꯔꯤ ꯍꯟꯗꯛ ꯂꯣꯏꯗꯣꯏꯅꯦ ꯍꯦꯟꯕꯤꯅ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ